oida wahai natta thamoida phaurakpa ihul magi wahai aduna chinbal landuna thokrabaso anauba wahai amamuk paisalaktuna thamoigi kuyo mabu kupsilaklabada haidokhiba wahai adugi ningamdaba ihul amasu phaurudaba nattedo thamoi lana paikraba pombi chekla mabusu pangal fudoktuna pharugadra nungsi mityeng makhada phajanduna thamladra ngami haiba matawgum namja namtheklugadra taibang wakhal aihaksu mimanaba ngamlaktraboy angau chiro loninglakle ahing aduma haukrabada korau masu safongla ngarang korau numit aduda katkiba Maharaj jagoi makok chingkibi adugi jagoi sathektana sana konungi thogal sebari pumbana warina machi machi khuding masagi mathau tauna aduk sonari boido tamphasna ibema adu yahib itheng thengna hogat ningol ka aduda raga nungairaduna leiringai nakaldagi leirikna mazai bema kari haininge senu ibema mazai bungogi damag ngarang kachaba jagoi ras adugi jagoi makok chingbi adugi jagoi sathek aduda sana konungi mipum khuding na sonare do mazai bema tamphasana khonjel thokpa napal kaba minok ama nokja tamphasana aina khanba jagoi sabini dana senui bema chumi mazai bema atai di tokro ngarang jagoi mapham aduda yambungi matau yengbado khaya di penjare thamoy ase amukta ukhidriba minok amasu yambungi mai thongdagin aina uriba tamphasna lairik ta amuk yenglak seno yambung karomda leihoye sanam banakta leikhi haina hoye majai bema chatsi yambung nakta tamphasana fuk haugat lairiki mang tha mabung ningthemgi maikai tam lai maikai somdana ningthem kana amata yauda matomta sagol sang adudagi samba magi thauri adu thado paiduna puthorak tabli khongthang adu thang maithong aduna nokmi makhut yet aduna su amuk nungshina nanbiduna lon phaunaba amagum mahaki pukningda phauriba warol pumbatam ningthem samba mabu lampak adomda puthokpire samba nahantani aina ayi awaba pukningi warol tamlamliba adubune ngasidi aihag awaba mikup adudagi khazikna thai warol amasu tamlage tawko samba sanglap tawraba pa aduna kufet musin muraba mamai ado hairak magi ningthemna hainingliba tamningliba warol ado tamlaklo haibagum munna yeng ngaiduna leiri ningthem samba magi matau aduda momon tawja tapna thamoi aina khoidabi wakhal aina pamubi paima khoijangna lupchabi nuja mahaki napada singe leirang takhelei mabu leitengba ujaba phanglaroi khalubado ningthem aihaki leikolda leisa tamkhrabi singel takhelei ama nuja mahaki napada tangja aihaki mitmang maktada tanaurabi khutsa aduna leina sathektam gopi makokching thamoigi ihul pumba puthoktuna Shri Krishna ki maphamda utlariba prem bhakti ado ningthem aihaki thamoi asidadi nuja mahaki prem bhakti pumba ningthem aihaki thamoi layum asida katliboi ningkhredo wahai makha tadringai ningthem amukso samba mahaki manak nakna jangsin lep nungshina konbi samba ayasi taibang wakhal tadrabra khumanna so haike aigya soiba wahai amada tamba kana ama khangkhrabadi angawbani ningthem ase angawbani haina khragani hain adubune samba kana amana khangdrabasu nangnadi khanguko karigumba ihakna ngawrabasu angawwa ma oirabasu nuja mahaki damak supnatagi gopi makok chingkhibi singel takhele yadugi mapu oirambi nuja mahaki damak aina angawba oigadawrib ningthem mahaki pukning lumsinna hairakliba thamoigi warul sing adu tabada samba leiriba ningthemnak adudagi
ꯈꯖꯤꯛ ꯊꯣꯛꯂꯛ ꯃꯥꯡ ꯊꯪꯕꯒꯤ ꯃꯈꯣꯡ ꯑꯅꯤꯗꯣ ꯊꯥꯡꯒꯠꯇꯨꯅ ꯍꯔꯥꯎꯖꯕ ꯃꯇꯧ ꯑꯃꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠ ꯈꯣꯡꯂꯛꯏ꯫ ꯅꯤꯡꯊꯦꯝ ꯁꯥꯝꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯃꯩꯊꯣꯡ ꯑꯗꯨꯗ ꯂꯩꯇꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯞꯇꯛꯅ "ꯌꯥꯝꯕꯨꯡ!" ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯩꯊꯣꯡ ꯑꯗꯨ ꯍꯣꯡꯗ ꯇꯞꯂꯞ ꯂꯩꯊꯣꯔꯛ ꯅꯤꯡꯊꯦꯝ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖ "ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯅꯥ? ꯅꯪꯅ ꯁꯤ ꯇꯝꯅ ꯂꯥꯛꯂꯤꯕꯗꯤ?" ꯇꯝꯐꯥꯁꯅꯥ ꯅꯤꯡꯊꯦꯝꯗ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝ꯫ "ꯏꯁ, ꯀꯔꯤꯅꯣ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯗꯤ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯕꯒꯨꯝ ꯌꯥꯝꯕꯨꯡ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯕꯣꯏ ꯅꯤꯡꯂꯦꯗ." "ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯝ, ꯑꯗꯨꯒ ꯆꯪ." "ꯑꯩꯅ ꯍꯥꯏꯒꯗꯕꯒ ꯉꯥꯏꯈꯣꯗ ꯌꯥꯝꯕꯨꯡ, ꯅꯆꯜꯅ ꯌꯥꯝꯕꯨꯡꯒꯤꯗꯃꯛ ꯀꯠꯆꯈꯤꯕ ꯖꯒꯣꯏ ꯑꯗꯨꯕꯨ ꯀꯝꯗꯧꯕꯤꯕꯒꯦ? ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯕ꯭ꯔꯣ? ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯗ ꯇꯥꯅꯤꯡꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯉꯥꯏꯗꯨꯅ ꯂꯦꯜꯂꯛꯄꯅꯤ꯫ ꯉꯔꯥꯡ ꯑꯃꯁꯨ ꯖꯒꯣꯏ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯍꯥꯏꯗꯅ ꯌꯥꯝꯕꯨꯡꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯕꯨꯡ." "ꯁꯅꯥ, ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯍꯥꯏꯔꯣ ꯌꯥꯝꯕꯨꯡꯗ." "ꯍꯥꯏꯒꯦꯕ ꯌꯥꯝꯕꯨꯡ, ꯖꯒꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯇ ꯄꯤꯕꯤꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯅ ꯖꯒꯣꯏ ꯑꯗꯨ ꯄꯦꯟꯕꯤꯔꯝꯗ꯭ꯔꯒꯗꯤ ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯗꯣ ꯍꯦꯛꯇ ꯁꯤꯟꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯅꯆꯜꯅ." "ꯏꯁ, ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯇꯝꯐꯥꯁꯅꯥ ꯍꯥꯏꯕꯤꯁꯦ꯫ ꯃꯕꯨꯡꯃꯛꯇꯕꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯔꯤꯕ꯫ ꯅꯤꯡꯊꯦꯝ ꯃꯍꯥꯛꯅ ꯇꯐꯤꯡ ꯇꯐꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯥꯖꯩ ꯆꯥꯔꯣꯏꯗ꯭ꯔꯗꯣ? ꯑꯗꯨꯛ ꯇꯞꯆꯔꯝꯕ ꯃꯆꯜ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯅꯤꯡꯊꯦꯝ ꯑꯃ ꯑꯣꯏꯔꯝꯕꯒꯤ ꯃꯆꯜ ꯃꯥꯅꯁꯨ ꯃꯕꯨꯡ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯅꯤꯡꯊꯦꯝꯗ ꯑꯗꯨꯛ ꯑꯣꯏꯅꯅ ꯂꯛꯅꯖꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯕꯨꯅꯦ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯤ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯇ ꯇꯧꯔꯝꯕ ꯃꯩꯊꯣꯡ ꯑꯗꯨ ꯃꯥꯡ ꯁꯅꯥ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯣꯡ ꯍꯥꯗ ꯃꯆꯜꯗ ꯌꯦꯡꯖ "ꯁꯅꯥ." ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯩꯊꯣꯡ ꯑꯗꯨꯒꯤ ꯑꯍꯣꯡꯕ ꯑꯗꯨꯅ ꯇꯝꯐꯥꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤꯔꯕ ꯃꯩꯊꯣꯡ ꯑꯗꯨꯃꯁꯨ ꯍꯟꯖꯤꯟ ꯇꯞꯊꯔꯗꯨꯅ "ꯀꯔꯤ ꯍꯥꯏꯒꯦ ꯌꯥꯝꯕꯨꯡ?" "ꯌꯥꯝꯕꯨꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯅ ꯏꯆꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯔꯤꯕ ꯖꯒꯣꯏ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯦꯟꯕ ꯑꯣꯏꯈ꯭ꯔꯦ." ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯃꯛꯁꯤꯜꯂꯨꯔꯕ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯃꯩꯊꯣꯡ ꯑꯗꯨ ꯃꯀꯥ ꯈꯖꯤꯛ ꯂꯥꯝꯖ ꯅꯤꯡꯊꯦꯝꯗ ꯌꯦꯡ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯋꯥꯍꯪ ꯑꯃꯒ "ꯒꯣꯄꯤ ꯃꯀꯣꯛ ꯆꯤꯡꯕꯤ ꯑꯗꯣ ꯐꯖꯕ꯭ꯔꯥ ꯌꯥꯝꯕꯨꯡ?" "ꯐꯖꯩ." "ꯖꯒꯣꯏ ꯌꯥꯝꯅ ꯍꯩꯕ꯭ꯔꯥ?" "ꯌꯥꯝꯅ ꯍꯩ." "ꯄꯨꯡꯂꯣꯟ ꯇꯥꯟꯊꯥ ꯆꯥꯕ꯭ꯔꯥ?" "ꯈꯣꯡꯊꯥꯡ ꯁꯥꯊꯦꯛ ꯆꯞ ꯆꯥꯈ꯭ꯔꯦ." "ꯃꯥꯒꯤ ꯅꯥꯆꯣꯝ ꯇꯈꯦꯜꯂꯩ ꯑꯗꯨꯗꯤ?" "ꯑꯗꯨꯅ ꯍꯦꯟꯅ ꯅꯤꯡꯊꯤꯍꯜꯂꯤ." ꯆꯞ ꯍꯦꯛ ꯂꯦꯞꯈꯤ ꯇꯝꯐꯥꯁꯅꯥ ꯋꯥꯍꯪ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯤꯁꯅꯥ ꯑꯗꯨ ꯅꯤꯡꯊꯦꯝꯗꯒꯤ ꯍꯣꯡꯗ ꯆꯤꯟꯕꯥꯜ ꯑꯗꯨ ꯂꯦꯡꯂꯤ ꯂꯦꯡꯂꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯈꯨꯝꯂꯛꯂꯤꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥꯍꯪ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕꯅꯤ꯫ ꯍꯪꯅꯤꯡꯂꯤꯕꯅꯤ, ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯇꯔꯨꯕꯤ ꯃꯥꯒꯤ ꯅꯥꯄꯗ ꯆꯤꯟꯈꯤꯕ ꯁꯤꯡꯉꯦꯜ ꯇꯈꯦꯜꯂꯩ ꯑꯗꯨꯗꯤ ꯅꯤꯡꯊꯦꯝꯅ ꯁꯦꯟꯅꯖꯕ ꯂꯩꯀꯣꯜꯗꯨꯒꯤ ꯁꯤꯡꯉꯦꯜꯅꯤ, ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯝꯂꯒꯦ ꯍꯣꯠꯅꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯕ ꯃꯆꯜ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯅ ꯋꯥꯍꯪ ꯃꯈꯥ ꯇꯥꯔꯛꯂꯤꯕꯣꯏꯅꯤ꯫ ꯑꯗꯨꯛ ꯉꯥꯏꯉꯝꯗꯕ ꯃꯇꯧꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯕꯨ ꯑꯉꯥꯎꯕꯅꯤ ꯀꯔꯝ ꯍꯥꯏꯔꯣꯏ? ꯃꯥꯅꯤ, ꯅꯤꯡꯊꯦꯝ ꯑꯁꯤ ꯉꯥꯎꯔꯕꯅꯤ, ꯑꯉꯥꯎꯕꯅꯤ, ꯑꯉꯥꯎꯕ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯉꯥꯎꯕꯅꯤ꯫ ꯁꯤꯡꯉꯦꯜ ꯇꯈꯦꯜꯂꯩ ꯑꯁꯤꯒꯤ ꯍꯥꯛꯇꯛꯅ ꯑꯉꯥꯎꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯃꯆꯜ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯂꯕꯣꯏ꯫ ꯁꯅꯥ ꯃꯤꯁꯅꯥ ꯀꯨꯐꯦꯠ ꯀꯨꯐꯦꯠ ꯀꯨꯞꯆ ꯋꯥꯍꯩ ꯑꯗꯨ ꯊꯩꯗꯣꯛ ꯌꯥꯝꯅ ꯇꯞꯅ "ꯁꯅꯥ, ꯀꯔꯤꯅꯣ ꯅꯪꯅ ꯌꯥꯝꯕꯨꯡꯗ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯗꯅ." "ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗ ꯌꯥꯝꯕꯨꯡ, ꯂꯥꯛꯀꯗꯧꯔꯤꯕ ꯁꯖꯤꯕꯨ ꯊꯥꯒꯤ ꯊꯥꯅꯤꯜ ꯑꯁꯤꯗ ꯕꯁꯟꯇ ꯔꯥꯁ ꯂꯥꯡꯂꯛꯂꯕꯗꯤ ꯑꯩꯁꯨ ꯆꯟꯗ꯭ꯔꯥꯕꯂꯤ ꯁꯥꯗꯣꯛꯀꯦ ꯈꯜꯂꯛꯂꯤ." "ꯑꯗꯨꯒꯤꯔꯗꯣ ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕꯗꯣ? ꯋꯥꯠꯂꯤꯕꯁꯤꯗꯤ ꯁꯅꯥ." "ꯋꯥꯠꯂꯤꯕ ꯑꯁꯤꯗꯅꯦ ꯑꯩꯅ ꯖꯒꯣꯏ ꯔꯥꯁ ꯑꯗꯣ ꯑꯧꯔꯥꯏ ꯍꯧꯒꯗꯧꯔꯤꯕ ꯑꯁꯦ꯫ ꯑꯩꯗꯤ ꯖꯒꯣꯏ ꯑꯁꯤꯃꯒꯤ ꯀꯥꯡꯂꯣꯟꯗꯣ ꯂꯣꯏꯅ ꯀꯥꯎꯔꯨꯔꯦꯗꯣ꯫ ꯑꯗꯨꯅ ꯏꯇꯥ ꯈꯨꯃꯟ ꯆꯅꯨ ꯑꯗꯣ ꯀꯧꯔꯗꯨꯅ ꯑꯧꯔꯥꯏꯃꯤꯟꯅꯒꯦ ꯈꯟꯖꯔꯤ꯫ ꯑꯗꯨꯅ ꯌꯥꯝꯕꯨꯡꯗꯁꯨ ꯇꯝꯖꯅꯤꯡꯂꯝꯕꯅꯤ꯫
ꯌꯥꯝꯕꯨꯡꯅ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯇꯣꯛꯂꯦꯗꯅ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯅ ꯃꯕꯨꯡ ꯅꯤꯡꯊꯦꯝ ꯑꯁꯤꯗ ꯂꯛꯅꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯤꯗꯣ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯨꯜꯂꯤꯕ ꯃꯤꯍꯨꯜ ꯑꯁꯤ ꯊꯋꯥꯏ ꯌꯥꯎꯅ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯄꯒꯨꯝ ꯅꯤꯡꯊꯦꯝ ꯑꯁꯤ ꯀꯌꯥꯗ ꯋꯥꯍꯜꯂꯕ ꯃꯉꯥꯎ ꯊꯤꯔꯦ ꯈꯪꯂꯕꯁꯨ ꯃꯆꯜ ꯏꯕꯦꯝꯃ ꯑꯁꯤ ꯑꯁꯨꯛ ꯊꯤꯅ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯂꯛꯅꯕ ꯍꯧꯅꯕ꯭ꯔꯥꯗꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯤꯡꯊꯦꯝ ꯃꯥꯁꯨꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯉꯥꯎ ꯊꯤꯕꯤ ꯃꯆꯜ ꯑꯁꯤ ꯋꯥꯍꯩ ꯑꯃ ꯆꯤꯟꯕꯥꯜ ꯂꯥꯟꯕ ꯉꯝꯂꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯃꯆꯜ ꯑꯁꯤ ꯃꯅꯤꯡ ꯇꯝꯍꯜꯂꯕꯣꯏ ꯑꯊꯤꯡꯕ ꯑꯗꯨꯃꯁꯨ ꯊꯝꯗ ꯃꯤꯍꯣꯜ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯐꯥꯎ ꯃꯆꯜꯕꯨ ꯆꯩꯍꯠꯂꯗ꯭ꯔꯦ ꯇꯝꯐꯥꯁꯅꯥꯗ ꯃꯤꯠꯌꯦꯡ ꯑꯃ ꯊꯝꯂꯝ ꯋꯥꯍꯩ ꯑꯃ ꯆꯠꯂꯨ ꯄꯥꯕꯨꯡ ꯁꯅꯈ꯭ꯌꯥꯒꯤ ꯌꯥꯊꯪ ꯑꯃ ꯇꯥꯛꯂꯝꯈꯣ ꯌꯥꯝꯕꯨꯡꯗ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯂꯅꯨ ꯁꯥꯝꯕꯁꯤ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯍꯟꯈꯤꯒꯦꯅꯦ ꯁꯅꯥ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝ ꯍꯟꯗꯛꯇꯤ ꯁꯥꯝꯕꯗ ꯑꯣꯟꯁꯤꯟ ꯊꯦꯝꯗꯨꯅ ꯇꯞꯂꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯩꯊꯣꯛꯈꯤ ꯇꯝꯐꯥꯁꯅꯥ ꯅꯣꯛꯃꯤ ꯅꯤꯡꯊꯦꯝꯗ ꯌꯦꯡꯂꯝ ꯇꯞꯂꯞꯅ ꯌꯥꯝꯕꯨꯡ ꯄꯥꯕꯨꯡ ꯁꯅꯈ꯭ꯌꯥꯒꯤ ꯌꯥꯊꯪꯅ ꯑꯔꯣꯏꯕ ꯑꯣꯏꯕ ꯌꯥꯗ꯭ꯔꯤꯌꯦ ꯌꯥꯝꯕꯨꯡꯒꯤ ꯌꯥꯊꯪꯅꯦ ꯃꯔꯨꯗꯤ ꯋꯥꯍꯩ ꯑꯁꯤꯒ ꯇꯝꯐꯥꯁꯅꯥ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯆ ꯂꯩꯔꯤꯛꯇ ꯑꯣꯟꯁꯤꯟ ꯁꯦꯅꯨ ꯆꯪꯂꯁꯤ ꯈꯨꯃꯟ ꯁꯦꯂꯨꯡꯕꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯍꯪꯖꯔꯛꯂꯤꯌꯦ ꯇꯝꯐꯥꯁꯅꯥ ꯏꯉꯛ ꯉꯛꯆ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯑꯩꯕꯨ ꯍꯪꯂꯤꯕꯗꯤ ꯃꯗꯨꯗꯤ ꯈꯪꯖꯗꯦ ꯃꯖꯥꯏꯕꯦꯝꯃꯕꯨ ꯍꯪꯂꯛꯄꯅꯤ ꯇꯝꯐꯥꯁꯅꯥ ꯍꯥꯏꯕꯤꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯈꯨꯃꯟ ꯁꯦꯂꯨꯡꯕꯅ ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯅ ꯊꯩꯔꯝ ꯊꯧꯁꯥꯗ ꯆꯠꯈꯤꯕ ꯑꯗꯨꯗꯒꯤ ꯈꯨꯃꯟ ꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯨꯃꯟ ꯃꯍꯥꯛꯅ ꯍꯪꯂꯛꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯔꯕꯗꯗꯤ ꯋꯥꯔꯧꯔꯤꯕ ꯑꯗꯨ ꯍꯟꯗꯣꯛ ꯃꯥꯕꯨ ꯍꯪꯂꯛꯏ ꯇꯥꯛꯂꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯈꯪꯅꯤꯡꯂꯗꯨꯅ ꯇꯝꯐꯥꯁꯅꯥ ꯊꯨꯅ ꯍꯧꯒꯠ ꯀꯔꯣꯝꯗꯅꯣ ꯁꯦꯅꯨ ꯏꯕꯦꯝꯃ ꯈꯨꯃꯟ ꯁꯦꯂꯨꯡꯕꯅ ꯂꯩꯍꯧꯔꯤꯕ ꯑꯗꯨꯕꯣ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯗꯣꯝꯗꯅꯤ ꯃꯖꯥꯏꯕꯦꯝꯃ ꯑꯩ ꯆꯠꯂꯨꯒꯦ ꯅꯪ ꯂꯥꯛꯂꯅꯨꯀꯣ ꯁꯦꯅꯨ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯝꯐꯥꯁꯅꯥ ꯈꯨꯃꯟ ꯁꯦꯂꯨꯡꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯣꯛꯈꯤ ꯃꯥꯏꯀꯩ ꯁꯣꯝꯗꯅ ꯈꯨꯃꯟ ꯀꯣꯂꯨꯞ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯗꯕ ꯄꯤꯛꯇꯛꯄ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯇꯥꯔꯣꯏ ꯊꯥꯕꯜꯂꯩ ꯍꯥꯏꯕꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯅꯤꯡꯗꯨ ꯌꯩꯔꯤꯕꯤ ꯁꯝꯂꯥꯡ ꯑꯗꯨ ꯈꯨꯃꯟ ꯀꯣꯂꯨꯞ ꯑꯗꯨꯗ ꯐꯪꯖꯕ ꯆꯦꯡꯍꯤ ꯃꯆꯜ ꯈꯔ ꯂꯥꯂꯨꯀꯣꯛ ꯁꯪꯕ꯭ꯔꯩ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯆꯔꯣꯠ ꯌꯦꯟꯖꯤꯜ ꯍꯩꯕꯤ ꯃꯅꯥ ꯕꯂꯞ ꯂꯩ ꯃꯆꯜꯁꯤꯡ ꯈꯔꯁꯤ ꯍꯥꯞꯇꯨꯅ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯈꯩ ꯅꯤꯡꯊꯤꯅ ꯐꯨꯠꯂꯕ ꯆꯦꯡꯍꯤ ꯑꯗꯨ ꯖꯨꯝ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯠꯁꯥ ꯑꯗꯨꯅ ꯈꯨꯖꯣꯛ ꯄꯨꯈꯠꯇꯨꯅ ꯍꯩꯊ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯇꯝ ꯑꯗꯨ ꯁꯥꯡꯅ ꯂꯧꯔꯤ ꯊꯥꯕꯜꯂꯩꯅ ꯇꯔꯨꯕꯤ ꯏꯕꯦꯝꯃ ꯇꯞꯅ ꯏꯪꯅ ꯇꯧꯗꯣ ꯏꯪꯈ꯭ꯔꯕ ꯑꯉꯟꯕ ꯑꯁꯤꯗ ꯀꯅꯥ ꯂꯥꯛꯂꯕꯒꯦ ꯇꯍꯥ ꯇꯧꯔꯤꯕꯗꯨꯕꯣ ꯇꯔꯨꯕꯤ ꯅꯣꯛꯃꯤ ꯇꯞꯅ ꯀꯅꯥꯕꯨ ꯂꯥꯛꯀꯗꯒꯦ ꯏꯪꯂꯦ ꯍꯥꯏꯔꯕꯗꯤ ꯈꯖꯤꯛ ꯌꯥꯡꯅ ꯂꯣꯏꯁꯤꯟꯁꯦ ꯏꯇꯥ ꯏꯕꯦꯝꯃ ꯊꯥꯕꯜꯂꯩ ꯇꯔꯨꯕꯤ ꯃꯥꯒꯤ ꯁꯝꯂꯥꯡ ꯑꯗꯨꯗ ꯌꯦꯡ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯨꯗ ꯅꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯗꯣ ꯀꯔꯥꯏ ꯑꯩ ꯃꯇꯦꯡ ꯄꯥꯡꯂꯛꯀꯦꯁꯦ ꯇꯔꯨꯕꯤ ꯐꯝꯂꯤꯕ ꯑꯗꯨ ꯃꯆꯤ ꯈꯖꯤꯛ ꯂꯦꯡ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯕꯜꯂꯩ ꯏꯕꯦꯝꯃꯗꯨ ꯇꯔꯨꯕꯤꯗ ꯌꯦꯡ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯇ꯭ꯔꯦ ꯇꯔꯨꯕꯤ ꯇꯍꯥ ꯑꯃꯨꯛꯁꯨ ꯅꯪꯕꯨ ꯏꯪꯂꯦ ꯍꯥꯏꯕꯗꯥꯏ ꯂꯣꯏꯁꯤꯟꯖꯔꯣ ꯑꯩꯁꯨ ꯂꯣꯏꯔꯦꯗ ꯏꯇꯥ ꯊꯥꯕꯜꯂꯩꯗꯣ ꯍꯟꯗꯃꯨꯛꯇꯤ ꯅꯣꯛꯃꯤ ꯇꯔꯨꯕꯤꯗ ꯌꯦꯡꯖ ꯏꯁ ꯀꯤꯖꯔꯦꯗ ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ ꯇꯔꯨꯕꯤ ꯏꯕꯦꯝꯃ ꯑꯩꯒꯤ ꯇꯧꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯔꯤꯁꯨ ꯇꯧꯗꯦ ꯇꯔꯨꯕꯤ ꯏꯕꯦꯝꯃ ꯇꯔꯨꯕꯤ ꯁꯝꯂꯥꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖ ꯊꯥꯕꯜꯂꯩꯗ ꯃꯤꯠꯌꯦꯡ ꯊꯝ ꯀꯔꯤ ꯍꯥꯏꯒꯦ ꯉꯔꯥꯡ ꯖꯒꯣꯏ ꯀꯠꯄ ꯂꯣꯏꯔꯕ ꯇꯨꯡ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯂꯝꯗꯥꯏ ꯃꯖꯥꯏꯕꯨꯡꯉꯣꯅ ꯅꯪꯕꯨ ꯈꯥꯝꯂꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯤꯗꯣ ꯑꯩꯗꯤ ꯃꯤꯄꯥꯏꯔꯨꯔꯦꯗꯅ ꯋꯥꯔꯣꯜ ꯑꯗꯨꯃ ꯍꯪꯒꯦ ꯈꯟ ꯍꯦꯛꯇ ꯃꯀꯥꯎꯔꯦ ꯇꯥꯟꯖꯥꯁꯤꯗ ꯅꯤꯡꯁꯤꯡꯂꯛ ꯍꯪꯍꯧꯔꯤꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯃꯔꯩꯇ ꯌꯦꯠꯂꯝꯕ ꯇꯔꯨꯕꯤ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤ ꯄꯤꯛꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯂꯦꯡꯂꯤ ꯃꯇꯥꯔꯣꯏ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯇ ꯄꯤꯔꯝꯕꯗꯨ ꯅꯤꯡꯊꯦꯝ ꯃꯥꯕꯨ ꯄꯜꯂꯛꯂꯕꯗ ꯆꯤꯟꯕꯥꯜ ꯑꯗꯨ ꯂꯨꯝꯁꯤꯟ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯀꯦ ꯉꯝꯈꯤꯗ
ꯍꯧꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯤꯡꯊꯦꯝꯃꯒꯤ ꯊꯥꯖꯗꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯧꯍꯧꯅꯅ ꯅꯥꯞꯄꯗ ꯌꯩꯔꯛ ꯇꯔꯨꯕꯤ ꯅꯤꯡꯊꯦꯝꯃꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯤꯁꯅꯥ ꯃꯥꯡꯗ ꯂꯦꯞꯂꯛ ꯄꯥꯏꯃ ꯋꯥꯈꯜꯅ ꯇꯔꯪ ꯃꯥꯂꯪꯗ ꯄꯥꯏꯗꯨꯅ ꯂꯩ ꯍꯦꯟꯅ ꯉꯥꯎꯔꯁꯅꯨ ꯃꯇꯥꯒꯨꯝ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯂꯤꯕꯣꯏ ꯅꯤꯡꯊꯦꯝꯃꯒꯤ ꯃꯤꯅꯣꯛ ꯑꯗꯣ ꯃꯤꯁꯅꯥ ꯃꯥꯅ ꯎꯏꯁꯤꯜꯂꯞ ꯇꯨꯝꯇꯛꯄ ꯅꯥꯇꯣꯟ ꯑꯗꯨ ꯁꯨꯞꯆꯤꯜꯂꯞ ꯂꯨꯝꯁꯤꯜꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯂꯦꯡ ꯌꯥꯇꯣꯟ ꯎꯔꯞ ꯇꯧꯕ ꯈꯣꯏꯔꯨꯝ ꯃꯤꯅꯣꯛ ꯑꯗꯨꯅ ꯏꯪꯅ ꯅꯣꯛꯄ ꯔꯥꯁꯤ ꯌꯥꯎꯕ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯂꯛꯂꯒꯨꯝ ꯇꯔꯪ ꯃꯥꯂꯪꯗ ꯄꯥꯏꯔꯔꯤꯕ ꯇꯔꯨꯕꯤ ꯃꯥꯒꯤ ꯇꯥꯏꯕꯪ ꯑꯗꯨ ꯐꯥꯖꯤꯟꯖꯕ ꯉꯝꯗ ꯊꯋꯥꯏ ꯃꯆꯥ ꯑꯗꯨꯗ ꯍꯨꯜꯂꯔꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯈꯣꯡꯖꯦꯜ ꯌꯥꯡꯂꯛꯂꯒꯨꯝ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯖꯕ ꯃꯇꯧ ꯑꯃ ꯇꯥꯟꯖꯥꯗꯨꯗ ꯊꯥꯕꯂꯩ ꯃꯈꯨꯠ ꯑꯗꯨꯅ ꯇꯔꯨꯕꯤꯗ ꯇꯞꯅ ꯁꯣꯛ ꯀꯧꯔꯛꯏ ꯇꯔꯨꯕꯤ ꯕꯦꯝꯃ ꯇꯔꯨꯕꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯊꯥꯕꯂꯩꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯛꯂꯕ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩꯅꯣ ꯅꯪꯒꯤ ꯅꯇꯧꯁꯤꯗꯤ ꯍꯥꯏꯌꯨ ꯃꯖꯥꯏꯕꯨꯡꯉꯣꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ ꯅꯪꯅ ꯑꯗꯨꯛ ꯃꯤꯄꯥꯏꯔꯤꯕ ꯑꯗꯨꯕꯣ ꯏꯇꯥ ꯊꯥꯕꯂꯩ ꯍꯥꯏꯌꯨ ꯑꯩ ꯇꯥꯔꯤꯌꯦ ꯇꯣꯜꯂꯕꯤꯅꯤꯀꯣ ꯑꯩꯍꯥꯛꯁꯦ ꯏꯁ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯕꯦꯝꯃ ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯦ ꯑꯗꯨꯒ ꯆꯣꯏꯔꯣꯜ ꯑꯃꯨꯛ ꯂꯣꯜꯂꯛꯂꯦ ꯈꯨꯝꯂꯛꯂꯤꯕꯅꯤ ꯑꯩꯒꯤ ꯆꯣꯏꯔꯣꯜ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯑꯃ ꯑꯣꯏꯈꯤꯕꯅꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯑꯃ ꯀꯅꯥꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯒꯤ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯈꯪꯂꯛꯀꯅꯤ ꯏꯇꯥ ꯑꯩꯍꯥꯛꯁꯨ ꯈꯪꯂꯛꯄꯗ ꯃꯉꯥꯏꯔꯦ ꯑꯩꯍꯥꯛ ꯑꯁꯦ ꯇꯣꯜꯂꯕꯤꯅꯤ ꯍꯥꯏꯕ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯑꯩꯅꯦ ꯅꯪꯗꯗꯤ ꯋꯥꯍꯪ ꯍꯪꯖꯔꯔꯣꯏ ꯆꯣꯏꯔꯣꯜ ꯑꯁꯤꯗ ꯇꯥꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯍꯪꯂꯝꯂꯣꯏꯗꯕꯅꯤ ꯀꯣꯔꯧ ꯑꯁꯦ ꯋꯥꯇꯣꯟ ꯀꯥꯈꯤꯒꯗꯧꯔꯦ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯈꯨꯃꯟ ꯀꯣꯂꯨꯞ ꯑꯗꯨꯒꯤ ꯃꯧꯄ꯭ꯋꯥ ꯑꯃꯅ ꯇꯍꯥ ꯆꯦꯜꯂꯛ ꯂꯥꯞꯇꯛꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯍꯣ ꯏꯆꯦꯝ ꯇꯔꯨꯕꯤ ꯀꯥꯔꯛꯂꯣ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯏꯆꯦꯝꯒꯤ ꯄꯥꯎ ꯂꯥꯛꯂꯤꯌꯦ ꯇꯔꯨꯕꯤ ꯑꯃꯗꯤ ꯊꯥꯕꯂꯩ ꯑꯅꯤꯗꯨ ꯃꯥꯟꯅꯅ ꯈꯨꯃꯟ ꯃꯧꯄ꯭ꯋꯥ ꯑꯗꯨꯗ ꯌꯦꯡꯂꯛ ꯊꯥꯕꯂꯩꯅ ꯀꯔꯤꯒꯤ ꯄꯥꯎꯅꯣ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯕꯣ ꯏꯄ꯭ꯋꯥ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯒ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯦꯅꯨꯔꯦꯝꯕꯤꯒꯅꯦ ꯏꯆꯦꯝ ꯇꯔꯨꯕꯤꯕꯨ ꯉꯥꯏꯍꯧꯔꯤꯌꯦ ꯊꯤꯜꯂꯒꯅꯣ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯁꯦꯅꯨꯔꯦꯝꯕꯤꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯇꯥꯕꯗ ꯃꯇꯥꯔꯣꯏ ꯑꯅꯤꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯇꯍꯥ ꯂꯣꯏꯁꯤꯟꯖ ꯈꯨꯃꯟ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯍꯣꯕꯦ ꯀꯥꯅꯕ ꯍꯣꯠꯅꯈꯤ ꯁꯣꯝꯗꯅ ꯇꯝꯐꯥꯁꯅꯥ ꯍꯥꯏꯕꯤꯗꯨ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛ ꯄꯩꯊꯣꯛꯇꯨꯅ ꯂꯦꯞ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯕꯅ ꯈꯨꯃꯟ ꯇꯝꯐꯥꯁꯅꯥ ꯃꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯈꯨꯝꯗꯦ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯗꯦ ꯂꯦꯞꯂꯤꯕ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗ ꯑꯅꯝ ꯀꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯈꯨꯃꯟ ꯑꯃꯨꯛꯁꯨ ꯉꯔꯥꯡ ꯑꯗꯨ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪꯅ ꯈꯨꯃꯟ ꯀꯣꯂꯨꯞꯇ ꯉꯟꯅ ꯈꯣꯡꯁꯥꯜꯂꯨꯔꯦ ꯉꯁꯤ ꯋꯥꯡꯂꯦꯟ ꯑꯁꯤꯃꯗꯤ ꯈꯨꯃꯟ ꯀꯣꯂꯨꯞ ꯂꯦꯡꯂꯔꯣꯏ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯜꯂꯒꯅꯤ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯋꯥꯍꯪ ꯄꯨꯝꯕ ꯍꯪꯕꯤꯔꯨ ꯈꯨꯃꯟ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯒꯤ ꯆꯥꯅꯕ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯑꯗꯨꯃꯛ ꯄꯤꯔꯛꯇ ꯂꯦꯞꯂꯤꯕ ꯑꯗꯨꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯦꯟꯅ ꯂꯩꯊꯣꯛ ꯑꯃꯨꯛ ꯂꯦꯞꯈꯤ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯃꯛ ꯈꯪ ꯑꯅꯝ ꯀꯜꯂꯤꯕ ꯃꯇꯧ ꯑꯗꯨꯃꯁꯨ ꯈꯪ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯕꯗ ꯈꯨꯃꯟ ꯂꯦꯞꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯈꯖꯤꯛ ꯁꯦꯝꯖ ꯈꯣꯟꯖꯦꯜ ꯑꯗꯨꯃꯁꯨ ꯈꯖꯤꯛ ꯅꯧꯊꯣꯛ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯞꯅ ꯇꯝꯐꯥꯁꯅꯥ ꯑꯩꯅ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯨꯛꯆꯤꯟ ꯊꯃꯣꯏ ꯑꯗꯨ ꯀꯟꯁꯤꯟ ꯑꯔꯤꯕ ꯃꯇꯝꯒꯤ ꯀꯟꯁꯤꯜꯂꯕ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤ ꯑꯃꯒꯨꯝ ꯏꯟꯕꯗ ꯂꯦꯡꯂꯔꯣꯏꯗꯕ ꯃꯇꯧꯗ ꯂꯩꯔꯝꯕ ꯇꯝꯐꯥꯁꯅꯥ ꯍꯥꯏꯕꯤꯅꯤꯡꯉꯥꯏ ꯀꯟꯕꯤꯁꯦ ꯈꯨꯃꯟ ꯃꯥꯒꯤ ꯃꯤꯡꯒꯧ ꯑꯃꯅ ꯑꯗꯨꯛ ꯀꯂꯝꯕ ꯊꯃꯣꯏ ꯑꯗꯨ ꯏꯄꯣꯝ ꯅꯥꯏꯕ ꯏꯆꯦꯜ ꯑꯃꯒꯨꯝ ꯃꯍꯤ ꯂꯥꯡꯂꯛꯂꯕꯣꯏ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯖ ꯆꯤꯟꯕꯥꯜ ꯑꯗꯨꯅ ꯃꯣꯃꯣꯟ ꯃꯤꯁꯅꯥ ꯑꯗꯨꯅ ꯇꯒꯨꯞ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯡ ꯈꯨꯃꯟ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯂꯛꯅꯔꯛꯏ ꯏꯁ ꯀꯅꯥꯅꯣ ꯅꯪꯕꯣ ꯑꯩꯕꯨ ꯇꯝꯐꯥ ꯍꯥꯏꯅ ꯃꯤꯡꯒꯧꯔꯛꯂꯤꯕ ꯑꯌꯥꯕ ꯑꯃ ꯄꯤꯈ꯭ꯔꯕꯣꯏ ꯈꯟ ꯍꯪꯒꯠꯅ ꯀꯧꯖꯔꯨꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯁꯦꯡꯂꯕ꯭ꯔꯅꯦ
ꯑꯩꯕꯨ ꯉꯥꯛꯄꯤꯔꯗ꯭ꯔꯣ ꯅꯍꯥꯛꯄꯨ? ꯃꯖꯥ ꯏꯕꯦꯝꯃ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯍꯥꯛ ꯂꯦꯡꯖꯔꯒꯦ꯫ ꯈꯨꯃꯟ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡ ꯊꯣꯛꯈꯤꯒꯦ ꯇꯧꯖꯩ꯫ ꯇꯍꯥ ꯇꯍꯥ ꯇꯝꯐꯥꯁꯅꯥ ꯈꯨꯃꯟ ꯃꯥꯡꯗ ꯂꯦꯞ꯫ ꯏꯁ ꯇꯝꯕ ꯄꯥꯈꯪ ꯑꯣꯏꯔꯒ ꯑꯗꯨꯛ ꯋꯥꯔꯧꯒꯟꯕ ꯄꯛꯆꯗꯦꯗ ꯂꯥꯏꯃ꯫ ꯏꯀꯥꯏꯕ ꯑꯃꯗ ꯃꯥꯏꯊꯣꯡ ꯑꯁꯤ ꯍꯪꯒꯠꯆꯕ ꯉꯝꯖꯗ꯭ꯔꯦ꯫ ꯇꯝꯐꯥꯁꯅꯥ ꯈꯨꯃꯟ ꯃꯥꯒꯤ ꯃꯇꯧꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛ꯫ ꯑꯣꯍꯣ ꯈꯨꯃꯟ ꯁꯦꯂꯣꯡꯕ, ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯦ, ꯅꯇꯧꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯂꯛꯄ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯃ ꯅꯤꯡꯉꯣꯜꯂꯩꯒꯤ ꯊꯃꯣꯏꯕꯨ ꯆꯩꯅꯥ ꯄꯤꯔꯝ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯂꯛꯅꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯒꯦ? ꯂꯛꯅꯕ ꯑꯗꯨꯕꯨ ꯑꯗꯨꯛ ꯆꯩꯅꯥ ꯄꯤꯅꯕ꯭ꯔꯗꯣ? ꯈꯪꯖꯧꯗꯣ ꯇꯝꯕ ꯄꯥꯈꯪ ꯑꯣꯏꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯅꯤ ꯅꯤꯡꯉꯣꯜꯂꯩꯅ ꯄꯥꯈꯪꯅ ꯁꯨꯡꯂꯥꯡꯒꯤ ꯈꯥꯡꯈꯤꯕꯗꯣ꯫ ꯑꯩꯇꯅ ꯋꯥꯕ ꯌꯥꯕ꯭ꯔꯗꯣ? ꯍꯪꯂꯣ, ꯏꯕꯦꯝꯃꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯆꯣꯛꯊꯗ꯭ꯔꯤ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ꯫ ꯑꯍꯤꯡ ꯑꯁꯤꯃ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯦꯟꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ? ꯂꯦꯟꯒꯗꯧꯅꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯍꯥ ꯇꯍꯥ ꯍꯪꯂꯔꯣꯏ, ꯑꯍꯤꯡ ꯑꯁꯤꯃ ꯃꯄꯨꯡ ꯐꯥꯍꯟꯒꯦ꯫ ꯑꯩꯒꯤ ꯋꯥꯍꯪꯇꯅ ꯄꯥꯎꯈꯨꯝ ꯑꯗꯨꯃꯁꯨ ꯉꯝꯅꯕ ꯄꯤꯖꯧ꯫ ꯋꯥꯍꯩꯁꯤꯒ ꯂꯣꯏꯅꯅ ꯇꯝꯐꯥꯁꯅꯥ ꯈꯨꯃꯟ ꯁꯦꯂꯨꯡꯕꯗ ꯌꯦꯡꯂꯝ, ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯂꯩꯇꯦꯡꯂꯝ, ꯃꯥꯏꯊꯣꯡ ꯑꯗꯨ ꯊꯥꯡꯒꯠꯆ ꯃꯖꯥ ꯏꯕꯦꯝꯃ ꯀꯣꯂꯨꯞ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯏꯔꯥꯡ ꯐꯕ ꯃꯄꯨꯡ ꯃꯆꯜ ꯑꯗꯨꯒꯤ ꯏꯔꯥꯡ ꯈꯣꯡꯖꯪ ꯑꯗꯨꯇꯅ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯖ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯍꯟꯈ꯭ꯔꯦ꯫ ꯅꯥꯀꯦꯟ ꯊꯥ ꯃꯥꯅ ꯆꯠꯈꯤꯕꯗ ꯌꯦꯅꯤꯡꯊꯥ ꯃꯍꯥꯛꯅ ꯉꯥꯏꯉꯝꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯦꯜꯂꯛꯄꯒꯨꯝ ꯍꯧꯈꯤꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯃꯉꯥꯜ ꯅꯥꯏꯕ ꯏꯪꯂꯕ ꯊꯥꯖꯒꯤ ꯃꯉꯥꯜ ꯑꯗꯨ ꯌꯥꯛꯂꯕ ꯀꯣꯔꯧ ꯃꯥꯒꯤ ꯃꯉꯥꯜꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯥꯏꯀꯩ ꯑꯃꯗꯅ ꯉꯔꯥꯡ ꯇꯝꯐꯥꯁꯅꯥ ꯃꯥꯅ ꯁꯦꯅꯨꯔꯦꯝꯕꯤꯕꯨ ꯊꯥ, ꯇꯔꯨꯕꯤ ꯃꯥꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯧ, ꯃꯥꯒ ꯖꯒꯣꯏ ꯑꯧꯔꯥꯏꯃꯤꯟꯅꯅꯕ ꯇꯥꯛꯂꯨꯕ ꯑꯗꯨꯅ ꯇꯔꯨꯕꯤ ꯑꯗꯨ ꯃꯇꯥꯔꯣꯏ ꯊꯥꯕꯂꯩ ꯏꯕꯦꯝꯃ ꯑꯗꯨꯒ ꯇꯔꯥ ꯆꯤꯟꯗꯝꯂꯕ ꯇꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯦꯡꯂꯛꯇꯨꯅ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯗꯨꯗ ꯇꯝꯐꯥꯁꯅꯥ ꯃꯥꯒꯤ ꯈꯪꯗ ꯍꯩꯇꯕ ꯖꯒꯣꯏ ꯑꯧꯔꯥꯏꯃꯤꯟꯅꯔꯤꯗꯣ ꯑꯗꯨꯕꯨꯅꯦ꯫ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯣ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯀꯠꯄ ꯃꯇꯝ ꯅꯠꯇ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤꯁꯨ ꯅꯣꯡꯃꯇ ꯆꯪꯂꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯊꯥꯅꯤꯜꯗ ꯀꯠꯂꯛꯈꯤꯕ ꯖꯒꯣꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ, ꯋꯥꯈꯜ, ꯊꯃꯣꯏ ꯑꯗꯨꯇ ꯅꯠꯇ ꯁꯅꯥ ꯃꯤꯁꯅꯥ ꯑꯗꯨ ꯐꯥꯎꯕ ꯖꯒꯣꯏ ꯂꯣꯏꯁꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯌꯦꯡ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯔꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯇꯔꯨꯕꯤ ꯃꯥꯅ ꯀꯣꯅꯨꯡ ꯀꯥꯔꯛꯈꯤꯕ ꯄꯨꯡꯖꯥ ꯈꯔꯒꯤ ꯇꯨꯡ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕ ꯁꯤꯡꯉꯦꯜ ꯇꯈꯦꯜꯂꯩ ꯑꯃ ꯍꯦꯛ ꯈꯨꯠꯁꯥ ꯑꯗꯨꯅ ꯄꯥꯏ, ꯃꯣꯡ ꯍꯥꯗꯕ ꯃꯇꯧꯅ ꯆꯔꯥꯡꯅꯕ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯀꯣꯜ ꯅꯨꯡ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡ, ꯂꯥꯞꯇꯛ ꯆꯦꯞꯊꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯔꯝ꯫ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯩꯇ ꯍꯩꯇ ꯁꯥꯊꯦꯛ ꯇꯝꯂꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯈꯨꯠꯁꯥ ꯑꯗꯨ ꯊꯦꯛ ꯇꯥꯛꯂꯤꯕꯤ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯤꯍꯨꯜ ꯑꯗꯨꯗꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯂꯥꯟꯅ ꯄꯥꯏꯈ꯭ꯔꯒꯨꯝ ꯃꯤꯠꯌꯦꯡ ꯑꯗꯨ ꯍꯣꯡꯕ ꯉꯝꯗ꯭ꯔꯕꯣꯏꯗꯣ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯇꯔꯨꯕꯤ ꯖꯒꯣꯏ ꯑꯧꯔꯥꯏꯃꯤꯟꯅꯔꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯇꯝꯐꯥꯁꯅꯥ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯔꯦꯗꯣ꯫ ꯇꯝꯐꯥꯁꯅꯥ ꯊꯥꯕꯂꯩꯗ ꯑꯣꯟꯁꯤꯟ, ꯏꯇꯥ ꯊꯥꯕꯂꯩ, ꯃꯖꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯁꯦꯅꯨꯔꯦꯝꯕꯤ ꯑꯗꯣ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯂꯩꯈꯤꯕ ꯎꯕ꯭ꯔꯥ? ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯗꯣ꯫ ꯌꯦꯡꯖꯒꯦ ꯃꯖꯥ ꯏꯕꯦꯝꯃ꯫ ꯊꯥꯕꯂꯩ ꯃꯥꯅ ꯊꯣꯛꯈꯤꯕꯒ ꯇꯝꯐꯥꯁꯅꯥ, ꯏꯇꯥ ꯈꯨꯃꯟ ꯆꯅꯨ, ꯇꯥꯛꯄꯤꯌꯣ ꯃꯖꯥ ꯏꯕꯦꯝꯃ, ꯖꯒꯣꯏ ꯑꯧꯔꯥꯏꯔꯨꯕꯒꯤ ꯏꯁꯥꯁꯦ ꯁꯣꯛꯊꯔꯦ, ꯂꯥꯎꯗꯣ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯇꯥꯅ ꯈꯣꯏꯗꯥꯕꯤ ꯁꯤꯡꯉꯦꯜ ꯇꯈꯦꯜꯂꯩ ꯑꯗꯣ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯁꯥ ꯇꯝꯂꯤꯕꯁꯤ ꯌꯦꯡꯂꯨꯁꯦ꯫ ꯇꯔꯨꯕꯤ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯗ꯭ꯔꯤꯉꯩ ꯇꯝꯐꯥꯁꯅꯥ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯇꯔꯨꯕꯤ ꯑꯗꯣ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯈꯤꯕ ꯇꯔꯨꯕꯤ ꯑꯗꯣ ꯅꯤꯡꯊꯦꯝ ꯅꯥꯛ ꯌꯧꯔꯕꯗ ꯄꯥꯏꯔꯝꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨ ꯇꯞꯂꯞ ꯊꯥꯗꯣꯛ ꯈꯪꯗ ꯁꯥ ꯃꯇꯧꯗ, ꯌꯥꯝꯕꯨꯡ, ꯂꯩꯀꯣꯜ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯆꯤꯡꯂꯣꯟ ꯂꯥꯟꯅ ꯄꯥꯏꯔꯨꯔꯕ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯃꯆꯜ ꯏꯕꯦꯝꯃ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯊꯋꯥꯏ ꯃꯥꯒ ꯍꯛꯆꯥꯡ ꯃꯥꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯈ꯭ꯔꯒꯨꯝ ꯊꯣꯛꯂꯦꯗꯣ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯗꯤ ꯄꯤꯗꯕ ꯌꯥꯗ ꯁꯅꯥ ꯃꯤꯁꯅꯥ ꯑꯗꯨꯅ ꯇꯔꯨꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡ
चिन्बाल अदुगी पाउखुमना मचल इबेमदा असुमना खुमलई खुमन लाक्पा ngaiरambani जगोई औराइबा लोइरब्रो ngasi simagidi loisilagani Ningthem handakti yamna tapna Tarubi da yeng aigi chalbu jagoi ningthina takpi Tarubi wahai oina de khomladre lurel adu noladuna nomlei mikup adu da tamphasana makhut khudombi adu maikai amada thin haire yambong nemtakna satliba khagi lei hawase yamna phase ama khakta hekluge wahai se hairaga mangau thibi tamphasana haibise Tarubi mabu hanne yenglamda khagi lei haw pambi adomda khongthang yangna thangki tumin tatu leplamba Tarubi tamphasana mabu khamjaba sungamda mityeng aduna tana yengjaduna lefawi mikup khara aduk nakna lepliba Ningthem Tarubi anido sakhangna daba amagum wahai amatta sho hainada leikol aduda kanagumba amatta leitabagum pumchik hekchi leiribado Paunaribani thamoida karigumba amadi karibuno phauriba uba ngamdaba thamoi magi ihul adura minungsi haiba ihul adura oihaningbani amadi maru oina thamoigi aronba ihul ado tolabi mahaki lonthoktabi thamoinung adudana kari ihulno phaurariba ngaijariba Ningthem mahaki khaurangliba paukhum aduna mikup kharagi tung Ningthem magi langtaknaraba pukning ihul ado phasinja yamna tapna Taru takpiyu aigi thamoigi warol ado nangna tabiraroi khalabra nachadi adudi hayo karigino nangi kari aningba leibagino Ningthem aigi wabu nangna yaningdaba matau utlibade tolabi ai haki mapokti Ningthem na hena khangbiribani Ningthem di sana inido ai hakna panthogi minungsi phangda palim khaktana nawyok naw kolak pinido hayeng korono sana konungda ining thona horak palan ado nanai tolabi ai hakti lan thengna bangamjar itik ipa chajade do Ningthem adugi damaktara nangna Ningthem aigi wabu thawoidabase nachade Ningthem Taru takpiyo Ningthem nangi Ningthem haiba ming ado kaugan yambung kau Taru aigi ichal tamphasana yambung mingauriba shigum nangna so aibu yambung haina kauni Taru Taru mamai khajik lukta itap tapna haire pamjade miyamna Ningthem bu mazai bungo yambung haina mingaunarabasu ai hakti kaujaningde pamjade lumsinde do tayang tasoi Ningthem aduma kaujagi Ningthem tolabi ai hakpu ngakpiyo yar kaur nangna kauningba makhai kaujar adubune masina moi khrasu Taru hayo khum aigi pukningi warolbu nangna lumna lodribase aibu ningthau machani khan akiba pokpagira adu sunachade adu sunatrabadi kariginina Taru khumde tolabi amagum tanau rabi maithong ado leimaida lukta tumin laikre Ningthem tolabi nuja adugi matauda wahang amasu hangle hayo Taru khum aibu langtak nahangan nangi paukhum taningbana khauranglabani Taru ningamdaba maithong ado haigat Ningthem na khaurangliba paukhum ado pirage khan lengamdraba chinbaldo ngamda khajik lenglakpan Tanjadu da thaba leina Tarubi bema wanglena se thengjilakle do indon thambalna yachangakpada leiramde haiduna michei tarani ye langphai amadagi lakpa thaba lei mage khonjel aduna lumthaduna leiriba Tarugi chinbal ado phajin handuna heina lumsin hankre hainingliba wahaido haidokpadi ngamlamda tathak labi mishna aniduna lurakna yenglami Ningthemgi thamoi phauna Chalami tolabi nuja adugi meeting aduna thamoidagi aronba paukhong ama